Logi Wangmada Popi Thaba Meeyoi Mari Yaona Drug Lalonba Meeyoi Taruk Manipur Police na Phagatpa Ngamkhre Manipur Police ki control room de ki fangba paugi matung ina Popi Tharambagi damak faraba Meeyoi shing adudi Jangjaulen Kipgen chahi nifuga mathoi Lejillal Kipgen chahi nifuga mathoi Kimgillen Kipgen chahi kungamanga amasung Thengmilen Kipgen chahi kuntraga marini Hairiba Meeyoi Mari asina Kangpokpi district ki Kangpokpi police station na konba IT road ki Songjang village ta lona yadaba mawongda Popi Tharambagi damak police na Phagatkhibani Hiramasi ki matangda Kangpokpi police station na case ama register tawkhre hairi loinana drug lalonbagi damak faraba Meeyoi taruk adudi Khaikho Hau Kipgen alias Zone chahi nifu Let Gaumang Thauthang alias Amon chahi kuntraga humdoi Avi Baral chahi kunganipan Jiten Kharka chahi kunganithoi LS Rani Rau chahi nifuganithoi amasung Le Chau chahi nifuga marini makhoi taruk tagi brown sugar oigani chingnaba potlam yawwa soap case samaga marfuga mari Phagatkibaga loinana 4-wheelers amasu Phagatpa ngamki hairi Hiramasi matangda Kangpokpi police station a case amasu register tawkhre hairi